Sagaing region ki Mandalay Moniwa ki Kantalu toll gate area da leramba KIA PDF sing thakhre tara sire KIA abadi PDF na leramba yum ani mai thakhre haidi Delhi ki Red Fort manak ta bom pokhai ba sena bani haipa mioi taret Delhi police na phagat khre ngarang midang Bharat ki konong oidiba Delhi ki Lal Killa metro station gate number 1 manak ta car bom pokhai handuna chathakiba attack aduga mari lenana Delhi police na thijin humjin bagi thabak chathabada thaudok thokpham da car thaujlakiba mioi singi CCTV footage sing yengsen khibaga loinana jingnaba mioi taret phagatuna wahang pohong chathakre hairi jaira asida Union Home Minister Amit Shah na share loduna ngasay pung 13 taba matamda high level security meeting ama Delhi da chathakre mifamada Union Home Secretary Gobind Mohan, Director Intelligence Bureau Tapan Deka, Delhi Police Commissioner Sajesh Golsa, Amadi DG NIA, Sadanan Basanta Dateshu Sarugya Bagalonana, Jammu and Kashmir ki DGP Nalin Prabhat meeting aduda virtual ki Kuthang Sarugya ki Hari. Waos na makata arabdi Thaudok aduga Marilenana Delhi Police na Unlawful Activity Prevention Act, The Explosive Act Amadi UAPA BSN ge Makada case sing lokot kibagalonana Delhi Police Kangbuna capital asida leiriba Pahar Ganja amadi Daya Ganja Hotel da leiramba mioi sing masak khangdok pagaloina na singnaba mioi ahum phagat khre hairi makata na Delhi police ki kangbuna thodok thokpham gi akoiba mafam sing yaunu singnaba mafam chamadagi CCTV footage sing khongat khibagaloina ra thodok thoktrngai adugi mamang da mafam aduda singnaningai oina thojilakhiba car registration number SR26CE 7674 gi gari tharong khiba mioi masak khangdok pangam khre lenga ki maike dagi hojik phawda mioi taraga Thoi car bom pokhaiba aduta lekhidre haina official oina lauthokre Luhongbagi kundo pareng lengbada sanagi kundo hapsilakpa kekakpa ahenba sel thadaduna phijang khanbana chingba tawkhibado sengdorakadabani haina iyolna thamlakle Inat jokhat palupten iyolna mafam kiada campaign satharingai cherakta numit kharani gi mamangda luhongbagi kundo pareng lengbada sanagi kundo hapsilakpa kekakpa ahenba sel thadaduna pak sanna phijang khanbana chingba tawkhibado miyambu thawai usitabani haina phongdokre wafam asi Kwakethel da leba mahiroilup AIMS ki head office ta pangthokpa pawgi mifam amada iyolgi secretary general mayang lambam Dananjoy na phongdokhibane mahana makhata na pawmising da phongdokhibade iyolna miyamga loina khul laikai singapurna asigumba nat amadi sanabida maring marang bakye kakpuna singba amadi leibaki sel thungge phibam soksilingaida ahenba asoba senpham thadaduna phijang khanbana singba tawbidana ba campaign kya sathaduna lakibane iyolgi maikaidagi kanagumba amatada tamnana akalaring singba leite adumoina mak miyamga punna lawminaba warep ki wangda pangthokhiba sing adu masana khangna miyamda khanghodre uhodre haiduna sengdopam thui haina mahana phongdokhe ngasi pangthokhiba pawgi mifam aduda saruk yakhiba iyolgi publicity secretary luwang laimana phongdokhibada mafam matam chadana nat amadi sanabida maning marangba kaya hapsilakpagi thodok-sing ngasi haba numittagi lepkadabani matam chadana thabal chongbana singba sanabi ama oina tarokliba asisu lepkadabani natrabadi miyamda singnaba oina lawgani haina mahana makhatana su phongdokhe Makhal Khudimaki certificate of land mota piragani haina DC Imphal West na thamlakle Imphal West Deputy Commissioner DC Office na issue tawba makhal khudimaki certificate sing maruoina caste certificate OBC SC ST income permanent residence amasung domicile certificate sing offline mota pigane thausiladu state asigi e-service system restore tawdriba phawba chanagani haina DC ki cherol amana phongdorakle DC ki order na hai www.eservicemanipur.government.in yadabana maram oiraga offline mota certificate issue tawbagi thaba paikhatpane technical oiba issue leibadagi oihalakdeba pheba maduna khudong sadaba thokhaliba singda nungaitaba phongdorakle mahiro singge scholarship application thana bagidaba income caste certificate tangai fadana changba maramna e-service system yadrabasu offline mota certificate issue tawnana bahonarapane matam kharagi oina online service yadabasina maram oiraga mahiro singna scholarship kidama apply tawbada khudong sadaba kya thohalakpa yai miyamgi khudong sanabagidamukta certificate issue tawba lepa yadabana offline mota certificate sing pinana bahona bani haina Imphal West ki Deputy Commissioner Mayang Lambam Rajkumar na thokpa serol aduna makha tarakle Imphal West District ki Additional Deputy Commissioner Sub Divisional Officer amasung Sub Deputy Collector khudimangna namthoklaba format ta application tharapa khudimak loksenaba amadi subchannel record thambaga loinana certificate sing offline mota issue tawgadabane order adu e-service system amohana mathau pangthokpa yadriba phawba chanagani haide KSO Churchandpur ki General Election da Thadau Students Association yauna lup mari yaukidre haide
KSO General Headquarters की माइकैदगी चलिबा चाही 2025-28 फाउबगी ओइना KSO Churachandpur की इलेक्शन ngasi पांगथोकनबा थौरांग तौरिबा सिदा थादौ Students Association Tidimsin Student Association Jau Sangnaupang Polpi ZSP amasung Students Federation saruk yakidre loinana lupsing asina makhoi makhoi gi members sing mikal asida saruk yadanaba khudak ki oiba cherol thadoktuna khanghan khre KSO Churachandpur election asiga mari lenana KSO General Headquarter Election Commission Churachandpur ki maikaidagi Gangte Students Organization Mar Students Organization Komreng Students Union Mate Students Organization Churachandpur Khangthajun Pol GSQ Mizo Zirlal Pol Manipur Siansin Pol P GSQ Thadau Students Association Churachandpur Didimsin Students Association Boiphai Students Association GSQ amasung Jau Sangnau Pol P GSQ dagi mihut manga tharaknaba khangan thibane hariba mikhal se ngasi ayok pung 13 dagi hauraga M Songai Community Hall da pangthokadabari haidi KSO ki maikaidagi kuki ki leiriba mahiroi lupsing da mikhal da saruk yanaba khangan khiba adu ngasi khudaki oina thadau Students Association amasung JSP ki maikaidagi yamna kanna yanindaba phongdokladuna mikhal adu da association asigi mihutsing yaudana ba khangan khre thadau Students Association ki spokesperson Biki thadauna ngasi thadrokpa cherol amada hairibana thadau asi kuki na te thadau Students Association asi mani makha tamba organization amane organization asi KSO kuki NP amasung masida affiliate tawba body singdagi tongana laiba body amane 2015 da Delhi da pangthokkiba thadau conclave amasung mamang sahi 2024 da Guwahati da pangthokkiba thadau conclave da thadau hariba group ase kuki dagi pungton tongana laiba masagi top saktam laijaba independent ethnic group amane maramaduna thadau Students Association ki maikaidagi KSO gi election ase da saruk yaba natraga level amata da pangthokpa activity sing da saruk yaroi haire masiga mari lainana formal communication amasu KSO GSQ thaduna khangan kiba laikhrabani thadau Students Association na thadau miyam gi damak lepkani loinana status da santi amasung community singi marakta nungsi chanana laimenana ba hona minabaga loinana thadau community gi education social amasung cultural advancement gi damak da sabchana leple thadau Students Association ki maikaidagi KSO ki makhada pangthokpa election natraga activity sing da saruk yaroi loinana KSO na semleba list adu da thadau Students Association ase lokthoknaba khanghalle haire ZSP General Headquarters ki Information and Publicity Secretary P. Anthony na thadrokpa cherol amana hairibana ngasi pangthokliba KSO Churachandpur gi general election asida ZSP GSQ na saruk yaroi haina mangjauna na khanghanbasu laikhrabane aduma pulup asigi maikaidagi KSO Churachandpur gi mikhal da saruk yariba singi maphamda yaifa thaujal pi ri haire Kaksing lambi semdabagi ban kaukhibadagi department na lambi semba haukhrabasu khongjang handoktre mayai lambi su pothole sing mention ba haure hari NS 137A gi saruk ama oiriba kaksing lopkhai dagi wabagai lamkhai phawbagi lambi sembi dabagi mayok tangana amasung asigi lonaba ahinglong yai dagi hauna matam kaktaba ban gi khongjang aduna maram oiraga kaksing district ta leiriba mahiloisang sing sarkar gi loisang sing amasung kaithel sing pumtak thakhre ban kaukhibadagi mari lenaba department gi maikai dagi ngaseyo angan badagi hauna lambi semba haukhrabasu miyamna ban gi khongjang handokpagi phirepti leitre miyamna lambi sembi dabagi mayok ta kaukhiba ban aduna maram oiraga lambi asigi mafam kiyada miyam tholaktuna tayar mai thaduna amasung uwasing phojinduna asat awsing thingki mahiloisang amata kana khide sarkar gi loisang singsu staff kana bagi sang yamna nemki kaksing lamkhai bazar amasung wabagai lamkhai bazar yauna kaksing da leiriba kaithel sing yauna karbar gi mafam sing thonglon ki lambi gi mafam kiyada miyamna thingba thamba aduna maram oiraga gari sing sena khidre amarom da police ki maikai dagi subban manung da pandaba thodo sing thoktana ba haiduna mafam kiyada ngaksel thorang sing lokhatki lambi sembi dabagi mayok ta chathakiba banna sina maram oiraga ngaseyo angan badagi hauna department ki maikai dagi kaksing lamkhai amasung wabagai lamkhai ani gi marakta leiriba pothole sing mechin sizinaduna semjinba haukhre panba yabadi lambi asi kaksing kendra gi MLA su oiriba M Rameshwarna MLA local area development fund gi makhada sembada ayaba pibiyo haina Manipur gi governor da haijakhiba adu da yarakta badagi miyamna makhataba khongjang oina ban gi khongjang ase chatharakibani haire amarom da mayai lambi da sumiyamna lambi asi semdabagi akanba khongjang kya changsinbana maram oiraga department gi maikai dagi lambi asi da leiriba pothole sing mention
ꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯊꯕꯛ ꯈꯨꯠꯁꯨ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯦꯝꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ JYDCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯆꯦꯁꯝ ꯑꯆꯧꯕꯅ ꯍꯥꯏꯈꯤꯕꯗ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯄꯣꯠꯍꯣꯜꯁꯤꯡꯗ ꯆꯦꯛꯅꯆꯤꯡꯕ ꯊꯥꯖꯤꯜꯂꯒ ꯃꯊꯛꯇ ꯅꯝꯐꯨꯗ ꯀꯣꯏꯂꯥꯁ ꯊꯥꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯂꯩꯔꯤꯕ ꯄꯣꯠꯍꯣꯜꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯝꯁꯤꯜꯂꯒ ꯕꯥꯂꯨ ꯁꯤꯡꯒꯜ ꯑꯃꯁꯨꯡ ꯅꯨꯡꯅꯆꯤꯡꯕ ꯅꯤꯡꯊꯤꯅ ꯍꯥꯞꯄꯤꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯂꯝꯕꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯅꯣꯡꯖꯨ ꯊꯥ ꯌꯧꯅ ꯆꯠꯂꯣꯏ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯂꯤꯉꯩꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯝꯕꯤ ꯑꯁꯤ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯀ꯭ꯂꯕꯁꯤꯡꯅꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃꯁꯨꯡ ꯁꯤꯟꯃꯤꯁꯤꯡꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯍꯦꯟꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯦꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡꯗ ꯂꯩꯕ SDO ꯑꯣꯐꯤꯁ ꯃꯩ ꯊꯥꯔꯝꯂꯦ ꯍꯥꯏꯔꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:45 ꯇꯥꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡꯗ ꯂꯩꯕ SDOꯒꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯔꯝꯂꯦ ꯍꯥꯏꯔꯤ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯥꯜ ꯆꯥꯡ ꯀꯌꯥ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡꯁꯤꯡꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯆꯦꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅꯗꯤ SDO ꯑꯣꯐꯤꯁꯀꯤ ꯁꯔꯨꯛ ꯈꯔ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯆꯨꯝꯂꯦ ꯃꯩ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯀꯥꯡꯕꯨꯅ ꯃꯇꯝ ꯆꯥꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ ꯑꯃꯗꯤ ꯃꯥꯜ ꯆꯥꯡ ꯈꯔ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯩ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯆꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ fangma pawgi matunginadi SDO office adu mai chakpa adu da Churchanpurgi tongan mafamsingda hangliba relief campsingda leiriba miyoisinggi mapung oiba documentsing yaukre mai adu kanagumba kharana atamnana tharamba oigadra haibagi thajaba lei hairi adumapu hauju phawbagi oinadi chapchaba maram khangba ngamdre hairi Assamgi Golpara district ta imungsa maronggi yum takthokre hairi Assamgi Golpara district ki manungchanna laiba Dihakata Reserve Forest area da ain kaina lam khopsinduna yum sajilamba imungsa maronggi yum sing laingakna eviction draft ama sathaduna takthokre hairi hiramasiga mari lenana official singna phongdorakibada district administration na sathakiba yamna singthaniga oiba eviction draft adu Reserve Forest area dagi imungsa ma henbagi yum sing JCB amadi atai machine sing sizinaduna sidokre eviction draft aduda Hadikanta Reserve Forest da ain kaina lam acre Sahunga Homudraga Tarukrom da Yum Sajinduna Kundalita Duna Leramba Imung Sama Henbagi Yum Sing Tugaiduna Manhanki Haidi Mapamadu Leramba Myosingi Sada Homudra Romdi Hana Yum Tadokuna Sat Kiramle Haina Deputy Commissioner Pradip Timungna Pongdoke Drive Aduda Tohaning the Batodok Amata Tokide Numitara Manganigi Mamang the eviction gi notice Masa Masada Piki Settlers Singadu notice Panglaba Matung the Mayum Tadokuna Sat Kibane eviction draft Aduda Masing Yamlaba Security Mioina Zauna Mateng Pangki Deputy Commissioner Makata K. Bihar Election Board Tadanaba Loikre candidate Ahung Kudingi Amadi criminal case and Haina ADR na Pondorkre. Ani Subatanka Kimikala Sida BJP na Puna Mirep Yankai Humdo Tadokle, Masigi Manung da Mirep Kuntra, criminal case Mayok Naduna Sada 58 Oide, candidate Kuntra Sigi Manung da Mirep Kuna Satiba criminal case Mayok Naba Mirep Oide Haide. Tankak Ani Tona Pangtok Liba Bihar Assembly Ani Subatanka Kimikal da Mirep Oideba Apunba Mirep Kimanung da, candidate Ahung Kudingi candidate Amadi Mahaki Mathakta criminal gi charge ama natraga ama register tawba thengnari haina Association for Democratic Reforms ADR gi report na hairi report adugi matungina Janata Dal United ki mirep nifuga mari thadokpagi manungda sada kunthraga nithoi oiduna mirep taramari gi mathakta criminal case register tawba thengnari Rashtriya Janata Dal gi oina mirep humudra thadokpagi manungda mirep kunthraga nipan gi mathakta criminal case register tawduna sada 54 da leiri hairiba mirep kunthraga nipan asigi manungdasu mirep oiriba mioi kunga taret ki mathakta sathiba case kaya resta tawba thengnari Congress ki oina mirep kunthraga taret thadokpagi manungda kunga manga ki mathakta tonga ba case kaya resta tawba yauduna sada homfuga nipana criminal case leiba mirep ngakta oiri Congress party ki oina su hairiba mirep kunga manga asigi manungda mirep kundi sathiba case kaya mayoknari haina report aduna hairi ngasi pangthokliba ani suba tangka ki mikhalasida BJP na punna mirep yankhai ga humdoi thadokle masigi manungda
ꯃꯤꯔꯦꯞ 30 ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯃꯥꯌꯣꯛꯅꯗꯨꯅ ꯆꯥꯗ 59 ꯑꯣꯏꯔꯤ ꯀꯦꯟꯗꯤꯗꯦꯠ 30 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯔꯦꯞ 10ꯅ ꯁꯥꯊꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯃꯥꯌꯣꯛꯅꯕ ꯃꯤꯔꯦꯞ ꯑꯣꯏꯔꯤ ꯍꯟꯗꯛꯇ ꯏꯍꯥꯟ ꯍꯥꯟꯅ ꯑꯣꯏꯅ ꯕꯤꯍꯥꯔꯗ ꯃꯤꯈꯜ ꯊꯦꯡꯅꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯖन ꯁꯨꯔꯖ ꯄꯥꯔꯇꯤꯒꯤ ꯊꯥꯗꯣꯛꯄ ꯃꯤꯔꯦꯞꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯀ꯭रिꯃꯤꯅꯦꯜ ꯀꯦꯁ ꯀꯌꯥꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯔꯦꯞ 113 ꯊꯥꯗꯣꯛꯄꯒꯤ ꯃꯅꯨꯡꯗ ꯃꯤꯔꯦꯞ 59ꯗꯤ ꯀꯦꯁ ꯀꯌꯥꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯣꯏꯔꯤ ꯍꯥꯏꯔꯤ ꯑꯦꯗꯤꯑꯥꯔꯅ ꯄꯨꯊꯣꯔꯛꯂꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯔꯅꯤꯡ ꯑꯃꯅꯤ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯀꯌꯥꯅ ꯃꯣꯠ ꯄꯤꯅꯔꯛꯂꯤ ꯂꯣꯏꯅꯅ ꯃꯤꯈꯜ ꯑꯃꯗ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯑꯄꯨꯟꯕ ꯃꯁꯤꯡꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀ꯭रिꯃꯤꯅꯦꯜ ꯀꯦꯁ ꯂꯩꯕ ꯊꯦꯡꯅꯔꯛꯂꯤꯕ ꯑꯁꯤꯅ ꯃꯤꯈꯜ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯃꯑꯣꯡ ꯃꯇꯧꯗ ꯋꯥꯍꯪ ꯀꯌꯥ ꯄꯣꯛꯍꯜꯂꯤ ꯂꯤꯒꯦꯜ ꯑꯦꯛꯁꯄꯔꯠ ꯀꯌꯥꯒꯤ ꯃꯇꯨꯡꯏꯟꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠ ꯌꯦꯟꯊꯣꯛꯄ ꯃꯇꯝꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯊꯝꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯄꯒ ꯂꯣꯏꯅꯅ ꯚꯣꯇꯔꯁꯤꯡꯅꯁꯨ ꯆꯦꯛꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ दिल्ली ब्लास्ट की थौदोक जायस ए मोहम्मद की कांगबुन सेमगꯠꯄ डाक्टर की टीम ने चथखिबनी हाइना दिल्ली पुलिस ना फोंदोरखरे